Ngamkhai gi wathok loiba naidri yumthangnariba Myanmar na tawningbata tawbada center amadi state laingakna mating thokna thabak tawba ngamdre border pillar number marfuni thoi manaki molfai khun amadi nongkam satang village phawbagi marakta PMGSY gi makhada lambi semba amadi kakpagi thabak suriba sinmising Myanmar authority na athingba pirakpadage thabak suriba sinmising mafamduda laiba kibadage lanjenarakle wathok asi Chief Minister N Biren gi nakong yaukre adubu center gi external affairs minister da paudam kre haiba natana ahen wafam thamdri hiramasi matang da paudam ama tha sigi mangada Indo Myanmar ngamkhai gi border pillar number marifuni thoi manakta molfai khul amadi nongkam satang village phawgi marakta PMGSY gi makhada lambi semba amadi kakpagi thabak chathariba si Myanmar authorities singna laktuna makhogi lamgi sarukta meter chani kuntra henjale haiduna athingba thamki madugi matungda mafam aduda thabak suriba sinmi sing mafam adudagi makhogi mampot machai yomduna kwatha khunau phawba laktuna laiki thawdok asigi matangda moreda leiba paumisinga mafam aduda chatuna yangsinkhre kilometer tara nithoirom chingnungi fatraba lambi singda pung mangarom hena Myanmar na claim tori mafam afawba chatpada mafam aduda leiba nongkam satang khunja singa punna chapminaduna mafam adugi fivam yangsinkhi khunja singa unaba aduda border pillar marifuni thoi gi mafam fawba paw loba lakhiba paumi singda khanganabagi damak pillar mafam fawba chaminakhi amadi border pillar number marifuni thoi asigi matangda nongkam satang village authority gi hanagi chairman oiramba TK Kothilna ngasidagi chahi kullongi mamangda hairiba border pillar marifuni thoi asi hauzik lairiba mafam asidagi meter chahumlom Myanmar lomda changsillaga yunglambani adubu matam amagi naga kuki gi irangda nongkam satangi khunja sing khun thadoglaga challingaida madugi khulong chaba lawraga Myanmar authority na naronda India romda meter chahumlom changsillaga hairiba border pillar marifuni thoi asi inong yunglambani amadi hana ariba yunglamba border pillar marifuni thoi hauzik Myanmar na fuktokhibagi nungma chet makai lairi haibaga loinana paumi singda yenghanki aina uhoba ganda su makhada lairame asigi 82 pillar je hujik su adugi hanagi lairamba mafamda maina mai asidagi di meter sahum mukti lamna changsing rai khoida aduga aina haijaning haibadi laiba officer singa so khoina kayamuk hansina han lamanna asine haiba tarma mafam se khoina 0 kya musu pigrabani aduda akoi India longi sasina kanam la suri action tambe dawa damakta ko nongam sadangi parja mayam na koi pende nakalamoromda lambi kakpasida Myanmar lam henjile hairiba si nongkam satang village ki al oiraba M Korungna haukiba chahi lisingamuga chamapal yankhai mathoi gi matamdagi ipa khongpham gi makhada tampak lau unaduna lairibani hauzik fawba adumak lau uduna lairi hairiba mafam asi Myanmar gi lamni haiba si satang village ki khunja singa yaningde mafam asi maktada lambi sembagi thabak chathabada Myanmar authority na athingba piba yaroi haiki akoi gi ipa kophom gi hakthakta masigi makhada akoi tampak lau semlambani hauzik fawba adum semli adubu lasi akoi Burma achina akoi 1951 dagi lau surak la bomba pham asi phaba makhoi gi lamna habase akoi nogam satang parja akoi yaningde aduna hariba wafam base ngasi akoi Manipur government amadi India government gi luchim basingna hauji akoi PMY gi lambi semgaliba si makhoi ne Burma na thingda base thingba yaro adu akoi mafam asi da tum sembigani masi akoi satang gi nogam satang gi asengba lamni aduna masi da akoi na kaisu kinanga lekte paumi singna lambi aduda chatpada Myanmar na claim tori mafam adumaktada ngarang Myanmar gi disina luchingba kangbu ama laktuna su yengsilamki loinana lambi semba du lepnaba chayet nari mafam adu uwa kayal kaktuna makhoi gi lamni haibagi matagum thingbagi mawongda thamlamki loinana border pillar number marifuni thoi da su Myanmar gi tamu disina luchingba kangbu amana changduna yengsilamba su thengna rakhi paumi sing lakpo ubadagi Myanmar gi tamu disina luchingba kangbu adu Myanmar lomda khonglei thuna changsinki ningsingba yai Bharat amadi Manipur laingakna Manipur gi lam inchi ama faw manghalloi haina chinda laujarabasu Technopol district ki Indo Myanmar ngamkhai da lairiba khul kaya gi lam Myanmar na makhoi gi lamni haiduna tapna khopsilakpagi thabak chathariba si laingakna athuba matamda miyeng changba mathau tari panba yai ngarang chief minister na hairiba chayetnariba mafam asigi matangda center gi external affairs ta khangankhre haikhrabasu mamang thaktagi border pillar number marifuni thoi da chayetnaduna border pillar gi chayetnaba asigi warosin purakpa ngamdana lairibani